Separate administration tanbada achouba thoudang louriba Kuki MLA taragi mathakda Manipur Legislative Assembly na Loukhatkhiba action singi Matangda RTI anirak thabada Paokhum Phangdabadagi ngarang Nouna RTI Amuk Thakhre haina Transgender social activist Malem Thongam na phongdorakli. Manipur Press Club ki Thangzing Hoda Pangthokpa Paugi Mifam Amada Wafam asi phongdokladuna mahakna makhatana hai hiramasiga mari lainana Chief Minister Nongthombam Biren BJP Manipur Pradesh ki President A Sarda amade Manipur Legislative Assembly ki Speaker Thokchom Satyabratada tangkak ani thokna September 18 amasung December 13 RTI thakhibani adubo madugi Paokhum amata piraktabadagi ngarang ahum suba RTI amuk thakhibani masigi Paokhum Loukhatkhiba numit 8 ni asigi manungda pibiyo hariba matam asi fawbugi manungda Paokhum pidrabadi anti BJP campaign chatharagani campaign asigi sarugama oina lengangna piba khudongchaba khudingmak handoklagani haiki Praja section mayamdagi government ki side ta sima tawbiyu na request khara lakpa matamda government asmaina phazan punsan ba aduga sibai thajalaga ki hanba tongaba masak khangdaba mayam ama thajalaga matam gi laiba ihause namthana bo khona bagi thawang ama chatharakli ba sisu aihak aduki matik nungai jadabaga loina na Manipur miyam gi damakta miyamna thagatkhiba government ama oibiba taragadi miyam gi ihul khangna thabak tawbiyu karigumba handaki lemhauriba sahi ani asida miyam gi ihul khangna thabak tawraktaba taragadi mathangi lakadoriba election dadi state government se mikap thohobana phagani haba wafam se hana robi thamjari